Miyoi bai khoi ni hingliba si mahosagi matam paktani haiba wafam asi hiktokpa yadraba wafam amani adubo karigumma matamda miyoi bai khoi na kauthokpagum mahosagi khalbu thugainaba leptana hotnari masimakna ngasidi malemgi oina ising nungsit ayinga sagi chang aduki matik kaitharakli Imphal dagi nongchuplomda Imphal kangchup lambida supnatage kilometer 13 chatlaga kangchup singkhong yorumdaida leiba Phayeng khulgi maning thangbada leiriba kangchup singi ekar chani hena pak chauba Phayeng Umang asida mahosagi fazaraba saktam ngasisu uba fangli singmai singda pamlau uba lanmai thaba uwa yanthatpana chingba thabak kaya chatharakpana ngasidi lamdam asigi ayinga sada chauna ahongba ama purakli adubu madugi onatainabada Phayeng Umang asidi Phayenggi miyoi singna ngak senduna thambana ngasisu mahosana makalamna momon minok tamhauri Umang asi Englishing amaga chamapan kuntrani thoigi Gazette number 10 Darbar Resolution gi matungina matam adugi khulak patonjaun Umang asi ngak senbagi thodang sinaramki Englishing amaga chamapan marifu fauba chahi nifunipan chupna khulak pa amadi phamnaiba singna ngak senduna lakhi Madugi matungda matamgi honglakpagi matungina Umang asi Phayeng khulgi miyoi singna committee ama semduna khul asigi awang amadi khagi miyoi humfu gi pana khaidoktuna Committee asigi makhada Umang asi senaduna lakhi hiram asigi matangda subject expert Dr. Angomcha Iraijauna hauzik faubagi oina Umang asida masak khangba medicinal plant chamaga kuntramuk leire haiba khangba ngamle makhatana su thijin humjinbagi thabak chathari madugisu mathakta Umang asida saji kaijenglang kaisalna chingba sanga kaya amagi leifamsu oiri amaromda Umang asida hauriba mamalyamlaba uwa kaya asina Umang asigi saktam henadum fazahali Miyoi amadi mahosani gi marakta leiriba pallasi mafam asidadi thoidokna mami tade Umang asida uwa yanba amadi sa tanbana chingba thabak pumnamak committee gi maikaidagi athingba lei adubu athingba leina karigumba kandasu chingi wangmada taba khulgi miyoi singna sa tanba amadi lamai tharakpana Umang asida leiba sa usik singi leifam oiriba Umang asida chauna singnaba kaya amasu pidabadi natte haina mahakna phongdokhi Forest Department na utharataga akoigi environment phai hairaga kangakpasu yaur isi karigi noina waterborne plants yauramdabagine aba 1981 dagi akoi kanosingna akoi khulak-ulakpasingchina mathau yamaktana ngamaktabado aduda akoi public singchina tawraga ngaklaga hujik leiribachini hujik laibak thibadi kumsi si saji mari manga dila amabane adubo laibak thibadagi akoigi Phayenggi naha khara aduga kangjupchirugi naha khara na Tauraga saji mari mak hat khre haya adubu saji ama ni di hujik leiri aduga koi sta leiriba sada de khairoiga aduga akoigi kanu hana tokpa hana khara ama leiye ko aduga kaisalaina kai macha group kharaga khara leiri aduna tana ujek pudi masing thiba ngamdre ujekti adum leiri aduga adugumba khara sa makhan khara di leiri aduga sa chaubagak di leiraktre akoi umangshida su Hairiba Umang asi mahosana piba resources kaya matik chana leirabasu Umang asida fangliba resources sing asi mafam chana sizinaba ngamdabana amadi mijeng changba watpana ngasidi kangkhathang amagum leiri Science amasung technology chawkhalakpa iroidana ngasidi mioiba jati amadi mahosa anigi marakta achauba gap ama lei haibda haimanba thokloi adubu pangthap-thaptana Imphal dagi nongchuplomda iripok kangchup rota kilometer 10 khak chatlaga leiriba Phayeng haiba khul asida Phayenggi nongchup thangda leiriba Phayeng Umang mathaki ching asida yamna angakpa mongda khoigi mahosa sibu khoi yokhatlaga thambagi chatnabi haiba tare chahi humfu gi mathakta masigi khul asida khoigi umangshing bu yokhatpa amadi ubwa yanbada athingba thambagi chatnabi amkhak leirambasi yamna khoi angak fawi haiba Phayenggi khul na chatharliba khoigi umang yokhatpagi Chanabi haiba tare chana kangnon akoigi ngasi mirolsina makhatana akoina Phayeng khulgi ichinausingi Matou tamlagadi ngasi akoigi kaitharleba khal khara makhaidi akoi kanbang ngam hogadra haibasi akoigi wakhalda faujai paudabjariba sarat anobam video journalist Naresh Kalorina Tom TV News Phayeng